VDF की थागी तोलोप hengatkhre हाइबा पाव मखकदा यावरी ताम अते ते पावसे सिंग द सुदु यावरी याम टेंटमना याम फजना थंबिरे नबकुमाना सुमी ngarang akhigi Manipur government na order thoktana VDF personnel singki makhigi moi the piriba honorarium makhigi keno si makhigi the piriba sentham si tolop nati haibatai masi honorarium ki mungni amasung amarumda khutsumane na par si are ngarang maksu makhina thokiba order to palip su ways ki ways na su adum haibani ways si nongmada lupa samri mathu da paraga thama numit kunthani na saba mo amada numit kunthani da popada lupa lising tara marika samri aduna sigi pibagi wafam si thorok lipse ado amarumda VDF personnel singa hana lising tara thal ngamdudagi lising marika samri hengalpa asigi hairugati kharden nungai ni adumu enamak hojik lising tara mari samri ka piraga VDF personnel singbu kanoda police atopa akhi regular police personnel singa chap manana duty piraga thabak to hanba haibase masi taste yamna sana daba pot amani na ai hajaningi lupa lising tara mari samri na hojiki matamda tha ama imung ama kamai tawna maintain to ngam VDF personnel singsu makhoi gi macha masu sing school da like tamhanba adagi kari kara tong khot pa mayam ama leigre imung gi yadam khot ba hojki matam sigi kamod akhoi gi tangai phanna punsi da hingma da sang ba tangai phad polam singi mamal singsi angti yengse ba market ki price yengse ba series da kari no ba akhoi kari leiduna kamai tong tino lising tara mari samri na tatham te punsi hing mase yam tina awaba pot kenoni phibamum oitori bani ado moina ma makhoi na matam kuina dagi makhoi ki kenoje allowance haigadra honorarium haigadra masi khara hingapi ona haibada akhoi lady pa PR government na asmaina khara hingapi ro se asigi dang tati tagan ngai ni amasung makhoi ki khongjang asigi su mai pak pani hana lobudi yai ba adubu haida sinkham se masi tasinam timatik chate makhoi VDF personnel singsi makhoi da pi ba duties di apine ba 24 hours ni 24/7 ni suti ga lei ba suti lei ba par amata lei suti ga pi dabi mong ne VDF personnel singsi adam suti lei zaba miu su kanam ki mahut sinaga mi kona din kap khatli ha ba se ahoi VDF personnel sing ga he wari sana ba tai ba asman to na lahan haukiba na dumikharan gi mamangda ahoi Maharaj Gambhir Singh laiki dabki ningsing thoram ahoi langthabal da pangthok pa numit to adudai da langthabal gi haiba pangthok ka da mafum venue adudagina ahoi siboki lambi deida pareng lengdana ngak sengda ba governor su lakani VIP lakani haidana adudai da police personnel sing wat pagi awaba sing do akoi police officer mo wai sana ba mahang phungdor kiba leiba adu nahangai de VDF personnel sing loina to bi bani adu bo hojikti makhoi gi keno do strike to gi bati makhoi duty lekhidna as akoi ja awaba oire police officer mana wari sarkiba leiba na kumar aduna hojiksi amuk VDF personnel sing sina police na tawda ba thabang he makhoi loina mo tawdu ni adigi VDF sing si kamai tawge habda khara wangba police officer mana masagi imungi yumgi thabak phobda VDF personnel sing taholi bane ba asing mo maya akoi domestic work mema tahonba yum sabadi yahonba adigi magi imungi potsai lokthok sing marketing gi vegetable labor nga labor satpa adigi angang school thinba khotpa adu bo thabagi simgi phim mayam sita mako sin bi bache akoi pun wana loi unar banga tane asmana VDF personnel sing sibo hani alitin season biraga makoi de piriba makoi ki allowance haigata the honorarium haigata aside yam satina meager way ya hai crew mana de yom bane na ai hajaningi aduna makoi se khara lerga amuk sahi ama ni lerga or ani ohum koi sahi mani nga khudingi khongjang sangchen ki phim se he lei bani na hoje amukso amuk tor khine ba sahi ani ohum da amuk makoi khongjang amuk sangchel ki mothok tar khine ba matam dana policy ke amuk hin piduri no aduna lising kun VDF personnel man lising kun yauna khona ko matamda sahi khara mu sangmagi phim da lakadore ba aduna masigi port sidi tasena mukti canada akhi government na yamna concrete policy ma logi raga sendi raga VDF personnel singi tolop se ma si khara phajana yam significant oiba mong amate hingat pi basi mathok pai aduna hoji che khuchuman haibista moi ngara paliba ku ways no mada lupa samri mathu pal saba haise
hojik okay yum check yum sabab mystery mana kana da no mada phangsi lupa sani pani adiki jugali mana phangsi lupa satuk ne adu di check suba jugali amana phangi ba lupa satuki adu su ayu kanta su du ni ayu kana ki pung taruk ki or tare ki hor na pung baroda amad loi ki to duty ne ba thabak ne ba adu matam de lupa satuk phangdu ne ba jugali mana adu hai ba BDF personal singsti ayu ta kin a numidang bu da dum pu du ne ba aduna madede sumna gi lupa samai mathu khak pan sabi ba habse sidi siam satina migar oi masi yamande matik sate matam ska sanade hai na ai haiseningi aduna athu matam gi manung da se sahi ama ani back lohal laga lawraga hai tare solution ki moi si tor kani khali matam de mo khoi sat pi henga pi okana har khine na ai haiseningi nam kuma